PATNA da PANGTHOKHIBA ISTAF SEPAK TAKRAW World Cup 2015 da Team India na SHINGTHANINGAI OIBA performance UTPA NGAMKHIBA ADUGI DAMAK Hanna Chief Minister Nongthombam Biren na Haraoba Phongdorakli Hanna Chief Minister Nongthombam Biren na social media da thagalakpa post amada mahak na hai World Cup aduda Team India da gold medal ama silver medal ama amadi bronze medal ama phangduna India gi nupa amasung nupi gi team na laibak asibo awang mathakta pukhalakibani Team India da yauriba Manipuri gi sanaroi sing Khuraizam Hollandro Laistram Lanjenba Maitei Yumnam Akas Soibam Daina Wahengbam Henry Sorok Khaibam Malem Nganba Ayakpam Maipak Sorok Khaibam Elizabeth Oinam Chauba Ilangbam Priya Amadi Ilangbam Lairen Thoibigi Damak Chauk Thoksaba Poki Sanaroi Sing Asina Maipak Lakpa Asida Haraoba Phongdokpaga Loinena Masina tungda lakadaba ahen mai pak pasing adugi haurakpham oirasanu haina su post aduna makhatana Phongdorakli